ruling party की MLA सिंगी ओइबा मिफम अमा पांगथोखरे अगस्त 13 चीफ मिनिस्टर बिरेन दिल्ली दा सत्कदौरी ngasi ayuk chीफ मिनिस्टर नोंथोंबम बिरेन सियर लौदुना CM सेक्रेटरीट BJP na luchingba chungsinaba sarkar asida yauriba tongan tongan political party singi MLA amadi minister singi oiba mifam ama mai pakna pangthokre pauksi esina phangma pawgi matung inadi mifam asi pangthokibagi maram oigani hairibadi haukiba August 10 da nomakhaki oina pangthokiba 13 suba Manipur Legislative Assembly gi session da ruling gi maikei di house da pangthokiba confidence motion adu house da voice vote da ruling gi maikei na majority oiduna mai pakraba adugi harau tayamba phongdokpaga loinana pangthokibani hairi ngasigi mifam aduda ruling party gi MLA amasu minister ayamba laknahi adubu education minister TH Radhesyamdi mayunggi anaba ama yawbadigi saru yakidi hairi mifam aduna mapangal kanba maraset pasakar ama ohenduna sahi manga haibadi tam suna BJP na luching sakar asina Manipur gi lengak sasan gi thabak taunabugi damakta wasak ama goloinana wakhanaki handak pangthokiba Rajya Sabha mikhal matungdagi sarkar asigi maraset pasakar ama oinaba MLA minister na lawbu yaba thodang lawmina nabasu mifam aduda puthokhtuna khana nainaki hairi amaromda Chief Minister N Biren na lakliba August ki tang 13 ta Delhi gi tamakta Imphal thadokadauri Chief Minister na Delhi yauroba matungda Bharat ki Prime Minister BJP ki National President amadi lusingba kaya unaduna wari sagadauri wari sabaduna tumsinaba sarkar asina hauzik COVID-19 laiset thengnariba asigi matangda center na piba yaba tengbang sapsana pibinabasu Chief Minister na haijagadauri loinana handak assembly mikhal da house ta puthorakiba confidence motion aduda house da voice vote ruling gi maikei na majority oikiba amadi opposition congress tagi MLA kya BJP da thajaba thamduna sanglakiba kya asigi matangna kupna wakhana gadauri hainasu pawsna makhatari topa maru oiba paw amasu mayamna samamnakiba paw ngatang mayamna mek sengna share tawjagi COVID-19 na positive oirambadagi negative oiraba ahal ama Jenims Hospital ngasi laikhidre BP stroke tawbadagi layeng nabugi damakta Jenims Hospital numit kharanigi mamangda admit tawduna layeng lakiba ahal ama ngasi pung 13 taba matamda amuk hana BP stroke torakpadagi laikatnaba ngamdana laikhidre hairi laikhidraba ahal asigi maming wahengbam December say March Fugumari kawi hangang kendra gi manung chanba haluptagini hairi ahal asi laikhidabagi matangda Jenims ki director Dr. TS Bimona Pauksi esi ko wari sanaba matamda phungdorkibadi laikhidraba asi numit kharanigi mamangda BP stroke tawbadagi layeng nabagi damakta Jenims Hospital da admit tawduna layeng sa tharaki ahal asi COVID test tawba matamda positive oibadagi COVID ward te admit tawduna makhatana layeng sa tharaki adubo ngarang amuk hana COVID test tawba matamda negative oiki masigi matungda layeng sathaduna leiringaida ngasi ayuk pung 13 rom taba matamda amuk hana stroke torakpadagi laikatnaba ngamdana laikhidabne miyamna ahal asi COVID-19 laisana positive oibadagi laikhidabani haina lana sandokpa tare hana COVID positive oiramlabasu layeng lakpadagi amuk test tawbuda negative oirabane masigi matungda stroke tawduna laikhidabana ahal asi COVID-19 laisana maram oiduna sikibana ti haina Dr. Bimona singdorakli topa maruiba paw manamu mafam kyada Manipur gi ningtam numit thorom pangthokre police na mafam kyada thorom asi pangthokpa thingkre British na Manipur thadokuna satkiba English sing mga samapan nifu taret ki August tang 13 da Manipur gi ningthau Maharaj Bhuta Chandrana British ki Union Jack Phiral lautharaga pakhang bagi saktam yawba Paphal Phiral Kanglada singkhatuna Manipur ningtamagi thoram pangthokiba numit adubu ningsingduna ngasi Manipur gi tongan tongan mafam kyada loop kyana numit asigi thoram pangthokhi mafam kyada Manipur police na thoram asi pangthokpa thingki District Police Bisnupur gi athingba marakta apun manupilo Bisnupur amadi All Manipur Student Union Bisnupur District Branch na kusamna duna humdraga mari suba Manipur ningtamba numit Bisnupur headquarter da leiba kunung yumjau lairembi laifamda achamba thoram oina pangtokhi thoram aduda ibudau pakhangbagi malem puba paphal yekpa Phiral singkhatuna atiyada maningtamna pahenki Bisnupur District Police ki OC na lusingba police team ama laktuna Bisnupur Bazar da leiba apun manupilu Bisnupur gi office ta pangthokpa thoram aduda athingba pibadagi khudakta konung yumjau lairembi laifamda thoram ase pangthokhi amaromda thoram ase More Border Town da Maitai Council More All Community Development Organization More All Manipur Student Union Tengnopal District Committee More Khanongpok apun manupilu More nupi khunai sakhwatlu More na sinduna pangthokhi thoram aduda MCM More gi President M Thoiba masum thoram aduda saruk yakiba tongan tongan balup singlu singna ibudo pakhangbagi paphal yekpa Phiral singkhathi thoram asi Coalition for
Indigenous Rights Campaign Manipur Sikana Sinduna Humdraga Marisuba Manipur Ningtama Numitki Thoramasi Kaibigi Manasingda Pangtoki Thoramaduda Sirkagi President T.A. Somendro Herikon President Longjam Ratana Singba Miyoi Sing Saruyaki Thoramasa United Committee Manipur Sinduna Lampel the Labor UCM Head Office da Humdraga Marisuba Manipur Ningtama Numit Thoramasi Pangtoki Ngasigi Thoramadu the UCM gi President Sunil Karam General Secretary Kuraijam Athauba amadi atai thaupu basing su saruyaki Thoramasi Akom Loop Kamlei Paknasu Sinduna Naurem Thongda Leba Loop asigi office ta pangthokre hain pau sin makhatana phungdorokli atopa pau manamu laingaki quarter the ex MLA laisinba yabra haina RTI thakre laingaki quarter amada ex MLA laiba yabagi rule natraga notification thokiba laibra haina Kairao bayai lekai digi Mutum Biozit Koba Mi Amana RTI Thakre Mutum Biozit na file Tokiba RTI petition Aduda Laingaki Oiba Quarter Amabu ex MLA Amana Laiba Amadi Kanchinba Yabagi rule Natragan notification Tokiba Laibra Lairabadi document PB Naba Haidi RTI Asida Lampielgi Marfugataruk Battalion CRPF Office Manakta Liba Laingaki Quarter da Sandelgi ex MLA STN Victor na occupied Tauraga Leshin Laibra Kariguma Sumlam Lambadi Mahana occupied Tauraga Leshin Yabagi PG allotment order Adu Piu Karigumba Sumlam Drabadi Hairiba Mapamasi Kanana occupied Taubagi Habadu particular Adu Kangan Biu Hanasu Makatana Palakli Atopa Marueva Pau Manamu speaker na Ayaba Pikre Manipur State Assembly gi MLA Kragi Matakta Tara Suba Schedule gi Makada disqualification case ka mari lainana loisindana lairakpa P Brozen case aduga yathangasi lathokpada P Brozen gi matakta siba moral sing adugi evidence phangdi haina speaker Y Kemsana phungdokre dumakpo P Brozen masana thasigi tarada MLA oibigi pham thadonaba CAPC lakhibadu masage ayaba lawbuga loinana MLA pham thadokpa adudi ayaba pire haiki Paumi Singa Unabada Speaker Y Kemsana COVID-19 Tenganaba Honabada Puna Todang Nominas Hanasu Pausina Makatari Loshilakpada Maru Eba content Masang Nanga Mayam the share to Zaramge Speaker so Aranma Taurabdi disqualification topam to M Himanta Manipur Legislative Assembly gi Speaker na Aranma Taurabdi Speaker so disqualification Taunabgi Damak Barat Sangbidan Simdok Podarkar Oire Manipur Legislative Assembly na Aranba Wayal Kya Sathare Maramaduna Maku disqualification topam to Haina MPCC gi Vice President Marangtip Hemantana Phungdokre Wafam Asingasi Impal gi BT Rota Leba Congress Bona Pangthokiba Paumi Singa Unaba Amada Magna Phungdokibani Magna Makatana Phungdokibadi English Singani Tara Congress tagi Tokraba Wangjing Tienta Kendra gi MLA P Brozen Buthasi gi Tarada Speaker da Sensilak le Haidi Basi Angak Popoi Habo Wafam Kya Phungdoki Do ma'am ana pathoki beso ke brand here sungak pi ne masum sibiduna video sub like amasum share to bi amasum channel sub subscribe to bi subscribe to bi and thank you